Thoubal district manung channa leiriba chana thaknaba yoliba mafamsingda niyom ngakna potchai yolibra amadi license paibra haiduna Thoubal gi food safety department gi team amana ngarang drive ama chatuna yengsinkhre. Drive asi district level advisory committee DLAC gi chairman su oriba Thoubal gi deputy commissioner Subas Ahan Themna chair lawduna safe food healthy diet haiba hiramda hokiba march kontrada pangthokiba district level advisory committee DLAC gi meeting amagi makha tarakpa oina Thoubal gi DC Subas Ahan Them, Thoubal gi SP Jogesh Chandra Haubijam amadi additional food safety commissioner gi pauktak amagi matung inna chathakibani. Loinana drive adu Thoubal gi food safety administration gi designated officer Yumnam Satyajit na luchingba team amana tongan mafam sing maru oina khongjom wangjing yairipok Thoubal kaithel amadi waithona chingba jaga singda hangliba chana thakna bagi stall amadi dukan singda chathakibani hairi. Drive adugi manung channa license yaudana chana thaknaba polam sing yolamba stall kaya amadi potfam kaya laingakna piriba niyom sing ngaknaba license paiduna pot yonaba pautak sing pibagal loinana hakchangda sokloidaba machi oiba chinjak sing yonaba khanganki amadi food stall singna niyom sing asi ngakna chatrabadi food safety eki matung inna lawham thokpa logi oiba thabak thoram kaya lawkhatlagani hairaduna chatna kanglon singi matangdasu awareness piki hairi.